Matamgi Manipuri Wari channel asibu tabiriba khwai pumnamukpu taramna okjari. Ngasi sumahawsagumna Langla Langjin 38 suba tangkak amok poduna lakjari. Punna taminarasi. Thamsa Tawan michang kitang chawba ma. Mayai wairap chawba mane. Aduga picture pikpa mane. Pulapun silaga Tawan michang ahum khatani ngon thamcha. Atihan thokliba Tawan michakse. Dhamcha nang aise kayam nungshige. Amuk khudam piyone. Punsi basu ngasidi lain jubo laknerage matagom. Nungside aidi nangbo suknung heng nungside. Laija sakfamdo sat hongi. Aduga phone da munna yenglaga mapido jadum tamba makai peri kaplai. Punsi basu laijagi maongdo yenglaga hena dom laknaning phaurai. Kanana no ne angang da smai haisibo oh moina nungsida hairiba. Haiba loidringai laija phone du kaktatlaga phone do off thamjille. Aduga mage thonthon bidu call laga thamoi sokna hik kapchai. Punsibagi fagido khangbiba nate. Asomda punsibadi phone du yenglaga sitha no agaleiri. Ngayhak leiraba matong punsiba laijiki number du da call tawi. Adubu phone do off leirami. Phone off leirambadu da amuka hena no i. Laijana sawamgadaba maongdo sagatlaga. Ngayhak kaplaba matong laija phuk hawgatlaga kada prab changsalake. Kainoma sukoi thiri. Phangle. Laijana thiribado blade ni. Laija blade tu pairaga khudangduda blade na masing khangdana lele. Aduga machindaso sunthangna hairi. Damcha aidi wasak ngakni. Nangna nungsibirakta mikupta nangna mirai biba mikupta ai sini haikibane. Aduna ngasidi damchana aibo nungsibiramje. Aibo khatbiramje. Ai tumina leithokloye. Damcha nangna nungsiba ngamdraba aise nangi namangda amuk hanna lepkhra. Asi hairaga laija hikap khalai. Makutumaso ina pungangangai. Tanjadu da lingjal so mid singlai. Laijana hikpagi khonjal do tabada lingjal phuk hawgatli. Aduga laijagi manakta prab chinsilai. Laijagi oiramliba phibamduda pakhatna laijagi masa nomduna hairai. Kaino laija nangna tawrisibo nangbu ngarabo as khutkasai I ngakta ngai haibane. Lingjal Anjubo amuk kawrai. Anju amda hawgalose laija sai kaino ma tawre. Anju su pakhatna phuk hawgalai. Aduga anidugi manakta changsilai. Anju mamit mana lauthoklaga ne kamai tawrino laija. Asi hairaga laijagi makhuto phi amana chena kisili. Laija Anjugi makhuto fatkan thoklaga kapna. Noi ai bukham ganu. Ai siradabane. Ai ngasi sordena sini ai sini. Ai sini ai. Noi ani ai bukan bigana. Ai bukham ganu. Ai bukham ganu. Anjuna Ibema nangaw nuko namay duda thazilakani. Nabun sibaga sangnabro nangbo phone wari sangna hongdaine. Anjugi wa dukhumde laija tumin kaptuna lay. Lingjal du khutlai thuna punsibada call tawi. Tanjadu da lingjal so punsibada call tawrai. Punsibadi nokmi phone du pakhalai. Hello da punse laija do. Lingjal du kapli ga tawraga hairakpani. Punsiba sunokla maminokto khangan hanjille. Aduga yampakatna laija kadorga lingja. Makhutta blade na lelaga lairamiba. Ina punganghanglaga lairami. Kaigino hangba sukumde. Ekhoi su khanghaudre. Ekhoi na maram oiraga hangluraso sirani ta hai. Na punsiga saunakhibra. Punsiba lingjalgi wadu taraga khanghaudana mapi ira chelai. Pairamba phone du so khada takiba khanghaude. Masanu terang amada laikri. Lingjal so punsibana wa amata hairuktabaduda phone du thamkri. Anju so yumbudagi hidak lauraga laijagi khut asopaduda taibiri. Laija so masanu waraklaba mali kina kapchiramlaga amuk tumthakri.
Lingjel ka Anju ka Lainjagi phamungduda phamlaga Laijada nungaitana yengli. Anju na dapun sibaga sauni na haibra. Khangdi amadu so wamta khumlukde tuminale. Aiso sumtan nanane phone kaktale. Aide dapun sibaga saunaram dungaline. Aiso malini ne. Ani se jelan krasira. Anju na paradra. Punsiba sungai hak mungduna leplaba matung yan khamda tai. Makada tariba phone do sat lokalaga pocket ta hapchili. Yam thuna imungdagi thoraga magi bullet tu thauraga Laija hoi ki ren tamna lai. Punsiba yore gari du khamlaga kamaina chingsige khali. Ngahak khallaba matung Lingjel ge number du da call tawsili. Hello, da punse. Lingjel, noi gi rom sai somatai ge thonga hangdoklaga leirisira. Lingjel ngakna mamito Anju da yinglaga. Hoi, mani da punse. Nang laira. Laini, ai changlaki. Anju, kamaina tawduno? Da punse bado lai. Ai khoirom da changlaki na hai. Lingjel da pakhatna Anju gi na kumaya da chungsilaga hairakpani. Anju su pakhatna. As yare. Ni ka bok leina lana muk tawni na hai. Lingjel pakhatna phone du da amuk onsilaga. Yare da punse. Ni ka bok leina khangkradi ai khoi loina sirani. Omnamak aina thingnagani. Noi kai sumwagano. Ai walgi na kan da leiriba pungthon pambi sida karaga changlaki ko. Ngai haibaga loiba ngamde. Punsibana phone du fatka kre. Lingjel su pakhatna thongnaw da taping chinsalai. Punsiba su thongnaw du dagi room du da phanchong salai. Anju ga Lingjel ga do khanpre khangi. Anju ga Lingjel ga machin milaga no ai. Aduga tapna ka du dagi thoklakduna mapandagi bonalon sile. Lingjel na son pikna. Nui ani chel horoko. Ka du da de nui ani kaktam se gyan taw mathau taw ko. Si hairam laga ani do mathak to ina ka kre. Laija amit mana pum makutu so bandage yet laga magi thonthon biduna makut na mana ko laga phamung du da tumduna leiri do obada punsiba tapni changsilak laga phamung du da tapna kara aga Laijagi manakta tukthara aduga nakanda ningai dana tumliba nungsiba na ngawduna angawbi ka pangkhak oiduna tumliba mangaw Thoibi magi angangbo yam nungsina yinglaga mathada chena konsen biduna nupa oiba mahakso kapkhalai. Laija so mikup du da mit khangsing singlai. Laija tawramliba maong du obada pakhatna. Laija na lawgena kathorakpa majindo punsibagi chinbanduna phat khamjinki. Laija so punsibagi chinbanduna magi chinbanda thachinuna thamkibaduda mamit mana chap yungkhatuna punsibada ngakna yengduna laikre. Anido minute ahum mari mukti mitka michanaduna kana sukidana nungsibagi sangsarda thamoi anigi ihul khangnaduna ngaihaktangde chek mok lawnadi. Ngahak leiraba matung Laija gyan tarai. Punsibagi chinbando khangin inthoi. Punsiba su Laijana khangin inthorakpaduda phamung naga piklei naptana tumlambado masado ngakpa ngamhaudadana phamangda tagi tawi. Laija su pakhatna punsibagi makhutu pairaga amuk chingsali. Punsiba so Laijada yenglaga nokphet tawrai. Adubu Laijadi mapi ira cheladuna punsibada warona haifet yengamlaga mamaido paglanglomda fat leithoki. Punsiba so Laija sauri khangbana Laijabu tapna kolai. Laija so punsibagi makhutu kolaktanaba kanna inthokpa laknari. Adubu nupa oiba mahaka oknabadi oithokte. Punsibana ngamkri. Laija wa amata haide. Machindumadi araibi thadana pomthokli. Mapisu taba lepte. Punsiba so Laijabu thimjinbirai. Angang. Laija khumlakte punsiba so makha tarai. Aidi nangina tawduda nungsimanbagi hagi tawbani. Aduga nangde awainki sauraga leiram. Kaigino sumaina tawrisibo. Ai yamna pakhali. Nangina tawse. Matung manaw phagiga amata tawjararoi. Aidi mihungase ayawrabani. Punsibana phagi tawbani haibaduda angang wakhal oibanina nofeti tawjariponi. Adubu Laija khumdri. Soksinakre magi damchada oinazakre.
ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯍꯥꯟꯅ ꯀꯣꯜꯂꯝꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯔꯤꯒꯤ ꯊꯋꯥꯏꯕꯨ ꯍꯛꯆꯥꯡ ꯍꯩꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤꯒꯅꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯪꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯥꯖꯗꯕ ꯁꯦ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯁꯦꯕ ꯑꯉꯥꯡ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯁꯦ ꯑꯉꯥꯡ ꯁꯦꯃꯤ ꯂꯥꯏꯖ ꯂꯩꯊꯣꯔꯛꯇꯦ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯅꯤ ꯁꯥꯎꯕꯗꯤ ꯐꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯕꯁꯨ ꯙꯛ ꯇꯧꯔꯛꯏ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯨ ꯁꯤꯈꯤꯕ ꯇꯥꯕꯅꯤ ꯊꯥꯡꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯣꯛ ꯊꯤꯟꯖꯤꯜꯂꯒꯅꯦ ꯍꯦꯛꯇ ꯁꯤꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯀꯣꯜꯂꯤꯕꯗꯣ ꯐꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯂꯥꯏꯖꯅ ꯄꯥꯏꯔꯝꯕ ꯄ꯭ꯂꯦꯠꯇꯨ ꯈꯨꯟꯒꯠꯂꯒ ꯃꯈꯨꯠꯇꯨ ꯂꯦꯟꯕ ꯍꯦꯛ ꯍꯧꯕꯒ ꯂꯥꯏꯖꯅ ꯄꯨꯟꯁꯤꯕꯒꯤ ꯄ꯭ꯂꯦꯠ ꯄꯥꯏꯔꯤꯕ ꯈꯨꯠꯊꯥꯡꯗꯨ ꯇꯥꯞ ꯐꯥꯔꯛꯏ ꯂꯥꯏꯖ ꯄꯤꯔꯥꯡꯇꯅ ꯊꯜꯂꯕ ꯃꯩꯊꯣꯡꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝ ꯄꯥꯈꯠꯅ ꯄꯤꯔꯤ ꯃꯤ ꯇꯥꯈꯤꯅꯤ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯗꯥꯝꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯂꯥꯜꯂꯤ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏꯌꯦ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ ꯗꯥꯝꯆꯥ ꯑꯩꯗꯤ ꯌꯥꯝ ꯄꯪꯕꯅꯤ ꯑꯩ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ ꯗꯥꯝꯆꯥ ꯅꯪꯁꯨ ꯅꯣꯛꯑꯒ ꯂꯩꯇꯕꯤꯗ ꯐꯥꯒꯤꯅꯦ ꯍꯥꯏꯔꯝꯂꯗꯤ ꯑꯩꯕꯨ ꯈꯨꯠꯆꯩ ꯂꯦꯟꯈꯤꯗ꯭ꯔꯣ ꯄꯨꯟꯁꯤꯕ ꯕ꯭ꯂꯦꯠꯇꯨ ꯐꯠ ꯂꯪꯊꯣꯛꯑꯒ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯊꯝꯃꯤ ꯅꯪ ꯂꯥꯟꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯂꯝꯍꯦꯟꯕꯤ ꯅꯪ ꯂꯥꯟꯗꯤ ꯗꯥꯝꯆꯥꯅ ꯂꯥꯟꯕꯅꯤ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯑꯩꯅ ꯆꯩꯅꯥ ꯐꯪꯍꯟꯕꯅꯤ ꯑꯩ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯊꯤꯕ ꯁꯥꯔꯝꯕ ꯅꯨꯄꯥꯗꯣ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯩ ꯂꯥꯏꯖꯁꯨ ꯉꯁꯥꯏꯈꯩ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯥꯏꯖ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯑꯒ ꯄꯨꯟꯁꯤꯕꯒꯤ ꯃꯄꯤꯗꯣ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ ꯗꯥꯝꯆꯥ ꯅꯪ ꯆꯠꯂꯣ ꯌꯨꯝꯕꯨ ꯈꯪꯂꯗꯤ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯅꯤ ꯄꯨꯟꯁꯤꯕ ꯅꯣꯛꯐꯤ ꯇꯧꯖꯩ ꯑꯗꯨꯒ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯇꯨꯝꯊꯈꯤ ꯂꯥꯏꯖ ꯃꯃꯤꯠꯀꯗꯨ ꯂꯧꯊꯣꯛꯑꯒ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯗꯥꯝꯆꯥ ꯁꯦ ꯆꯠꯂꯣꯕ ꯀꯩꯅꯣꯃꯤ ꯑꯃꯨꯛ ꯇꯨꯝꯊꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕꯅꯦ ꯍꯧꯒꯠꯂꯣꯃꯤ ꯄꯨꯟꯁꯤꯕ ꯊꯧꯁꯥꯗꯦ ꯆꯠꯂꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯗꯧꯕꯅꯤ ꯄꯨꯡ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯁꯤꯗ ꯂꯩꯔꯛꯏꯁꯤ ꯇꯥꯅꯤꯡꯗꯦꯀꯣ ꯗꯥꯝꯆꯥ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯒꯤ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯁ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡ ꯏ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯒꯦ ꯑꯁ ꯑꯩꯗꯤꯀꯣ ꯀꯔꯤꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯖꯔꯨꯕꯅꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯔꯥꯏꯕꯛꯇ ꯐꯠ ꯊꯥꯖꯤꯟꯖꯩ ꯂꯥꯏꯖꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ ꯏꯅꯦ ꯀꯦꯖꯤ 5 ꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡꯅꯦ ꯕꯖꯥꯔꯗ ꯌꯣꯜꯂꯨꯗꯣꯏꯅꯤ ꯑꯗꯣ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯅꯦ ꯗꯣꯛꯇꯔ ꯆꯠꯁꯤꯀꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯌꯥꯗ ꯑꯣꯏꯅ ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯐꯠꯀ ꯍꯥꯏꯔꯒ ꯌꯥꯔꯅꯤꯌꯦ ꯏ ꯌꯥꯝ ꯊꯣꯛꯈꯤꯕ ꯅꯠꯇꯦꯕ ꯈꯤꯇꯪꯇꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯊꯣꯛꯍꯟꯒꯦ ꯇꯧꯔꯒꯅꯦ ꯂꯤꯡꯖꯦꯜꯁꯦ ꯃꯤꯠ ꯁꯤꯡꯉꯛꯇꯅ ꯃꯌꯥꯝ ꯊꯣꯛꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯉꯥꯡ ꯃꯆꯥ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯃꯜꯂꯅꯤ ꯍꯣꯏ ꯂꯥꯏꯖ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯌꯨꯝꯕꯨꯅꯦꯅꯦ ꯊꯣꯔꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯑꯩꯈꯣꯏꯁꯨ ꯀꯥꯡ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯂꯤꯡꯖꯦꯜꯗ ꯊꯣꯡꯖꯤꯜ ꯃꯌꯥꯗꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨꯁꯨ ꯇꯥꯔꯗꯨꯅ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯌꯦꯡꯈꯠꯂꯛꯂꯒ ꯋꯥꯏ ꯇꯧꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯆꯠꯈꯤꯕꯒ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯅꯤꯗꯨꯁꯨ ꯃꯁꯥꯗꯨ ꯍꯣꯠꯇꯨꯅ ꯍꯀꯥꯝ ꯋꯥꯒ ꯆꯦꯜꯂꯒ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯒ ꯍꯪꯗ꯭ꯔꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯃꯨꯡꯗ ꯄꯥꯏꯁꯤꯟꯅꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯇꯞꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯟꯊꯣꯟꯕꯤꯗꯨ ꯀꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ
ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯦꯜꯗꯨ ꯂꯥꯝꯂꯒ ꯅꯨꯡꯁꯦꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯊꯠꯆꯤꯟꯕꯤꯔꯝꯂꯕ ꯃꯆꯤꯟꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯜꯂꯒ ꯑꯃꯨꯛ ꯈꯪꯅꯣꯛ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯅꯦꯟꯁꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯖꯁꯨ ꯀꯣꯂꯦꯖ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯕ ꯃꯈꯩ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯒꯦꯠ ꯃꯌꯥꯗꯨꯗ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯨꯇꯤ ꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯌꯥꯝ ꯃꯔꯤ ꯊꯣꯔꯛꯏ꯫ ꯔꯥꯖꯁꯨ ꯑꯟꯖꯨꯒ ꯂꯥꯏꯖꯒ ꯂꯤꯡꯖꯦꯜꯒꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖ ꯀꯩꯅꯣꯝꯇ ꯆꯥꯔꯨꯁꯤꯗꯅ ꯑꯩ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯗꯕ꯫ ꯀꯩꯅꯣꯗ ꯔꯥꯖ ꯑꯥꯗ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯗꯣ ꯌꯨꯝꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯗꯣ ꯔꯥꯖꯕꯨ ꯐꯠ ꯏꯟꯊꯣꯛꯂꯝꯂꯒ ꯑꯍꯨꯝꯗꯣ ꯒꯝ ꯑꯗꯨꯝ ꯆꯠꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯅꯦꯟꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯂꯒ ꯅꯪ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯁꯛꯂꯣ? ꯔꯥꯖꯁꯨ ꯌꯥꯝ ꯉꯛꯅ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯃꯉꯛꯀꯗꯣ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯁꯤ ꯑꯩꯒꯤ ꯀꯥꯔꯠꯅꯤ, ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ, ꯑꯩ ꯁꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯁꯨ ꯅꯦꯟꯁꯤꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯦ, ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯡ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯂꯥꯏꯖ ꯍꯣꯏꯒꯤ 11ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯁꯦꯝꯕꯒ ꯂꯤꯡꯖꯦꯜꯒꯁꯨ ꯀꯥꯕꯣꯛ ꯅꯨꯡꯁꯤꯅꯔꯛꯑꯦ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯀꯨꯏꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯦꯟꯁꯤꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕ ꯁ꯭ꯀꯨꯜ ꯁꯥꯕꯒꯤ ꯊꯕꯛꯇꯨꯃꯁꯨ ꯖꯇ꯭ꯔꯥ ꯍꯨꯜꯂꯤ, ꯁꯥꯕ ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯂꯩꯁꯦꯝꯕ ꯐꯅ ꯊꯦꯡꯂꯐꯥꯎ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯗ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯊꯩ, ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯤ, ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ, ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯔꯣꯜ ꯁꯠ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯐꯠ ꯌꯦꯞꯁꯤꯜꯂꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯒ ꯃꯣꯏꯒꯤ ꯀꯝꯄꯅꯤ ꯇꯥꯟꯅ ꯂꯥꯛꯏ꯫ ꯂꯩꯁꯦꯝꯕ ꯒꯥꯔꯤꯗꯣ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯈꯥꯝꯂꯝꯂꯒ ꯒꯦꯠꯇꯨ ꯍꯥꯡꯒꯦꯅ ꯁꯣꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯑꯒ ꯐꯣꯟꯒꯤ ꯇꯣꯔꯆꯇꯨ ꯐꯠ ꯀꯥꯞꯄꯅꯤ꯫ ꯑꯗꯨꯕꯨ ꯒꯦꯠꯇꯨ ꯁꯣ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯀꯝꯗꯧꯅ ꯒꯦꯠꯇꯨ ꯍꯥꯡꯂꯝꯂꯤꯕ? ꯂꯩꯁꯦꯝꯕ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯤ꯫ ꯃꯃꯤꯠꯇꯨ ꯏ ꯀꯥꯔꯤ, ꯃꯌꯥꯒꯗꯣ ꯀ꯭ꯔꯛ ꯆꯤꯛꯂꯤ꯫ ꯌꯥꯝ ꯊꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯝꯄꯅꯤꯒꯤ ꯂꯩꯔꯤꯕ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯠ ꯑꯣꯐ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯑꯁꯥꯎꯕꯗꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯈ꯭ꯔꯤ꯫ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯅ ꯀꯝꯄꯅꯤꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯀꯥꯞꯂꯒꯦ ꯍꯥꯏꯕꯒꯨꯝ ꯅꯣꯡꯃꯩꯗꯨ ꯐꯠ ꯂꯣꯛ ꯆꯤꯡꯏ꯫ ꯑꯗꯨꯒ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯗ ꯑꯜꯕꯔꯠ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯁꯣ ꯃꯥꯡꯈꯤꯕꯗꯨꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒ ꯇꯥꯟꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯜꯕꯔꯠꯅ ꯂꯩꯁꯦꯝꯕꯒꯤ ꯔꯨꯝ ꯆꯪꯂꯒ ꯎꯄꯨ ꯈꯨꯗꯤꯡ ꯀꯣꯏꯐꯥꯛ ꯐꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯀꯥꯒꯤ ꯂꯥꯏꯠꯇꯨ ꯈꯪꯉꯥꯟ ꯉꯥꯜꯂꯛꯏ꯫ ꯑꯜꯕꯔꯠ ꯉꯛꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯕꯤ ꯂꯩ꯫ ꯇꯁꯦꯡꯅ ꯑꯜꯕꯔꯠ ꯃꯃꯥꯏ ꯂꯩꯊꯣꯛꯀꯗꯕ ꯀꯤꯕꯒꯤꯅꯤ꯫ ꯂꯩꯁꯦꯝꯕ ꯅꯣꯡꯃꯩꯗꯨ ꯐꯠ ꯌꯦꯞꯁꯤꯜꯂꯒ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯔꯛꯏ꯫ ꯑꯜꯕꯔꯠꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯩꯁꯦꯝꯕ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯏ꯫ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯅꯠꯇꯦ, ꯑꯁꯥꯎꯕꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯁꯥꯎꯔꯦ, ꯂꯩꯁꯦꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ꯫ ꯅꯨꯡꯁꯥꯒꯨꯝ ꯉꯥꯡꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ꯫ ꯂꯩꯁꯦꯝꯕ ꯑꯜꯕꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯜꯕꯔꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯃꯛꯅ ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ, ꯊꯥꯛꯄꯤꯔꯛꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ, ꯑꯩꯅ ꯏꯅꯥꯎꯒꯨꯝ ꯈꯜꯂꯒ ꯊꯝꯖꯕ ꯅꯪꯃꯛꯅ ꯑꯩꯈꯣꯏꯕꯨ ꯁꯤꯅꯕ ꯍꯣꯠꯅꯕ꯫ ꯑꯜꯕꯔꯠ ꯈꯨꯝꯗꯦ, ꯂꯩꯁꯦꯝꯕꯗꯁꯨ ꯌꯦꯡꯗꯦ꯫ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯦ ꯂꯩꯁꯦꯝꯕ ꯑꯩꯅ ꯍꯤꯡꯅ ꯊꯝꯂꯨ, ꯂꯩꯔꯨꯔꯣ, ꯅꯪꯁꯨ ꯅꯃꯥ ꯅꯄꯥꯒꯤꯅꯦ ꯃꯅꯥꯛꯇꯨꯗ ꯊꯥꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯐꯠ ꯁꯠꯇꯣꯛꯀꯦ ꯇꯧꯕꯒ ꯑꯜꯕꯔꯠꯅ ꯂꯩꯁꯦꯝꯕꯕꯨ ꯐꯠ ꯏꯟꯊꯨꯔꯝꯂꯒ
ꯌꯥꯝ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇ ꯅꯣꯡꯃꯩꯗꯨ ꯄꯥꯏꯔꯒ ꯑꯜꯕꯔꯠꯄꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯩꯁꯦꯝꯕꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯜꯕꯔꯠꯇꯤ ꯒꯦꯠ ꯌꯧꯗꯧꯔꯝꯂꯦ꯫ ꯂꯩꯁꯦꯝꯕꯅ ꯉꯥꯎꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯣꯡꯃꯩꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ꯫ ꯑꯜꯕꯔꯠꯁꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯌꯦꯠꯀꯤ ꯈꯣꯡꯗ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯉꯝꯅꯕ ꯆꯦꯟꯈꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯇꯛꯁꯤ ꯁꯣꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯟꯖꯔꯤ꯫ ꯑꯣ ꯁꯤꯠ! ꯃꯇꯥꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯅꯤ ꯁꯨꯖꯔꯝꯂꯗꯤꯀꯣ ꯃꯤꯅ ꯂꯥꯛꯆꯔꯤꯁꯦ ꯂꯥꯛꯆꯔꯝꯂꯣꯏꯗꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯁꯦꯝꯕ꯫ ꯀꯝꯄꯅꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯔꯨꯝꯁꯤꯡꯗꯣ ꯆꯦꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯑꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯡꯊꯤꯜ ꯑꯃ ꯅꯦꯟꯁꯤꯒ ꯄꯨꯟꯁꯤꯕꯒꯗꯣ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯑꯍꯦꯟꯕ ꯒꯥꯔꯤꯗꯣ ꯇꯤꯖꯤ ꯁ꯭ꯀꯨꯜꯂꯣꯝꯗ ꯑꯣꯏꯅ ꯊꯧ꯫ ꯅꯦꯟꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯆꯪꯂꯨꯕ ꯌꯥꯏꯀꯣ ꯅꯦꯟꯁꯤ? ꯅꯦꯟꯁꯤ ꯂꯥꯏꯟꯖꯗ ꯂꯦꯟꯅꯔꯛꯀꯤ ꯃꯇꯥꯒꯨꯝ ꯌꯥꯏꯌꯦ꯫ ꯄꯨꯟꯁꯤꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯣꯀꯦ, ꯃꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯦꯛꯖꯥꯝꯁꯨ ꯉꯁꯤ ꯂꯣꯏꯗꯦ ꯍꯥꯏꯕꯅꯤ꯫ ꯈꯔ ꯊꯨꯅ ꯊꯧꯔꯣ ꯍꯦꯟꯕ꯫ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯌꯥꯝ ꯊꯨꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯄꯥꯗꯨ ꯌꯧꯔꯤ꯫ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯕꯦꯜꯁꯨ ꯈꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯅꯦꯟꯁꯤꯁꯨ ꯍꯟꯕ ꯂꯩꯇꯦ ꯄꯨꯟꯁꯤꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏꯖꯥ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ, ꯑꯁꯤ ꯅꯨꯄꯤꯁꯦ ꯗꯥꯝꯆꯥꯒꯤ ꯃꯇꯨꯡꯗꯒ ꯇꯥꯟꯅꯔꯛꯏꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯗꯥꯝꯆꯥꯁꯦ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯈꯪꯅꯤꯅ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯕ꯫ ꯑꯉꯥꯡ, ꯅꯪ ꯉꯁꯤ ꯌꯨꯝꯗ ꯆꯠꯅꯤ ꯍꯥꯏꯗꯣꯏꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯆꯠꯇꯣꯏꯅꯦ꯫ ꯅꯦꯟꯁꯤ ꯎꯕꯗ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯂꯥꯏꯖꯗ ꯆꯪꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯟꯖꯨꯅ ꯀꯩꯅꯣ ꯗꯥ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯕ ꯅꯨꯄꯤꯁꯦ ꯃꯁꯛꯁꯤꯒ ꯀꯤꯖꯗ꯭ꯔꯣ? ꯂꯥꯏꯖ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯑꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯄꯥꯏꯁꯤꯟꯖꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯆꯥꯄꯣꯠꯇꯨ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯂꯧꯏ꯫ ꯅꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯕ, ꯀꯗꯥꯏꯗ ꯆꯪꯂꯨꯔꯒꯦ ꯅꯪꯕꯣ? ꯐꯨꯜ ꯇꯩꯔꯦꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯦꯟꯁꯤꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯩꯝꯇ ꯇꯩꯗꯕꯗꯨ ꯑꯃꯣꯠꯄ ꯇꯩꯕ ꯁꯥꯔꯒ ꯐꯠ ꯐꯠ ꯀꯟꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯍꯜꯂꯥ ꯌꯥꯕꯤ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯁꯦꯀꯦꯟ ꯐꯥꯗꯦ ꯌꯥꯝ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯑꯒ ꯌꯥꯝ ꯀꯥꯛꯅ ꯆꯍꯤꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯎꯗ ꯈꯪꯗꯒꯩ ꯍꯜꯂꯝꯒꯅꯤ꯫ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯏꯆꯦ, ꯃꯄꯨ ꯄꯥꯟꯈ꯭ꯔꯤꯕ ꯄꯣꯠꯁꯛꯇꯅꯦ ꯃꯄꯨ ꯇꯥꯛꯇꯅ ꯂꯣꯠꯅ ꯊꯧꯔꯥꯡꯕꯤꯔꯣ꯫ ꯃꯄꯨ ꯑꯣꯏꯕ ꯑꯩꯅ ꯌꯥꯗꯦ꯫ ꯗꯥꯝꯆꯥꯒ ꯑꯩꯒ 3ꯂꯛ ꯆꯦꯜꯂꯨꯔꯕꯅꯤ꯫ 12 ꯂꯣꯏꯔꯒ ꯂꯨꯍꯣꯡꯗꯧꯔꯕꯅꯤ꯫ ꯆꯨꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯕꯤꯕꯒꯤꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯗꯥꯝꯆꯥꯗ ꯑꯩꯉꯣꯟꯗꯒꯤꯅꯦ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯪꯁꯣꯛ ꯁꯣꯛꯄꯤꯒꯅꯨ꯫ ꯃꯄꯨ ꯑꯣꯏꯅ ꯍꯩꯖꯔꯤꯁꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯏꯆꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯅꯔꯤ꯫ ꯅꯦꯟꯁꯤꯗꯤ ꯃꯥꯅ ꯅꯩꯒꯦ ꯇꯧꯔꯝꯕꯗꯨ ꯂꯥꯏꯖꯅ ꯅꯩꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤ꯫ ꯅꯦꯟꯁꯤ ꯃꯈꯣꯜꯒꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯔꯥ? ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯄꯤ ꯅꯣꯛꯏ꯫ ꯆꯨꯝꯍꯜꯂꯁꯤꯗ, ꯆꯨꯝꯃꯦ ꯅꯦꯟꯁꯤ, ꯂꯥꯏꯖꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ, ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯣ ꯉꯁꯤꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯀꯞꯄꯒ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯀꯞꯄꯤꯁꯦ ꯊꯦꯝꯂꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯦꯝꯂꯨꯔꯣꯆꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯏꯖꯁꯨ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯐꯠꯀ ꯊꯠꯂꯒ ꯀꯩꯅꯣ ꯑꯉꯥꯡ, ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯤꯌꯦ, ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯗꯥꯝꯆꯥ? ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯒꯤ ꯉꯥꯡꯊꯔꯝꯕꯅꯤ꯫ ꯃꯤ ꯑꯩꯈꯣꯏꯗꯤ 3ꯂꯛ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯀꯩꯗꯧꯕꯩ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯁꯥꯎꯕꯤꯗꯦꯅ꯫ ꯄꯨꯟꯁꯤꯕ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯦꯡꯂꯦꯀꯣ? ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯗꯨ ꯅꯣꯝꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯋꯦꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ 20K ꯂꯥꯏꯖꯗ ꯄꯤ꯫ ꯂꯥꯏꯖ ꯄꯩꯁꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ
ꯀꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝꯅꯣ ꯊꯝꯆꯥ? ꯄꯨꯟꯁꯤꯕ ꯄꯩꯁꯥꯗꯣ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯐꯠ ꯍꯥꯞꯄꯤꯔꯛꯑꯒ ꯅꯪ ꯑꯣꯐꯤꯁ ꯀꯥꯕꯗꯣ ꯀꯥꯎꯔꯕꯣ? ꯁꯤ ꯄꯩꯁꯥꯁꯦ ꯏꯃꯥ ꯍꯣꯏꯗ ꯄꯤꯌꯨ. ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯒꯅꯦ ꯑꯔꯦꯝꯕ ꯄꯩꯁꯥꯗꯣ ꯇꯨꯡꯁꯤꯜꯂꯒ ꯄꯤꯔꯤꯅꯤꯅ ꯍꯥꯏꯌꯨ. ꯑꯄꯪꯁꯤꯗꯤ ꯃꯇꯥꯡ ꯆꯥꯅ ꯁꯤꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯄꯩꯁꯥꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯃꯃꯤꯠꯇꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ. ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯗꯨ ꯎꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤ ꯃꯃꯥꯡꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯨ. ꯊꯦꯝꯐꯝ ꯈꯪꯗꯦ. ꯂꯥꯏꯖ ꯃꯄꯤꯗꯣ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯅꯥꯝꯁꯥ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ. ꯌꯨꯝꯗ ꯂꯩꯔꯒ ꯂꯥꯡꯕ ꯌꯥꯗꯦ. ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ. ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯀꯦ. ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ? ꯂꯥꯏꯖꯁꯨ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯒ ꯍꯣꯏ ꯇꯥꯔꯦ ꯗꯥꯝꯆꯥ. ꯑꯟꯖꯨꯗꯣ ꯄꯨꯟꯁꯤꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯗꯥꯕꯨꯟꯁꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ. ꯑꯁꯨꯝꯅ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕ ꯉꯛꯅ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯅꯦꯟꯁꯤ? ꯅꯦꯟꯁꯤꯗꯨ ꯀꯞꯅ ꯀꯞꯅ ꯄꯨꯟꯁꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯒ ꯆꯦꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯒ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯕ? ꯑꯗꯨꯁꯨ ꯅꯪꯃꯛ ꯌꯥꯎꯅ. ꯄꯨꯟꯁꯤꯕꯁꯨ ꯅꯦꯟꯁꯤꯅ ꯍꯦꯟꯅ ꯆꯥꯛꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯆꯦꯟꯃꯛ ꯆꯦꯟꯗꯁꯨ ꯃꯥꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯦ ꯅꯦꯟꯁꯤ. 3ꯂꯛ ꯆꯦꯟꯕꯗꯒꯤꯁꯨ ꯍꯦꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ. ꯑꯍꯦꯟꯕ ꯅꯦꯟꯁꯤꯅ ꯀꯞꯄꯗꯨ ꯎꯕꯗꯨꯗ ꯃꯆꯤꯟꯒꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ. ꯁꯛꯇꯥꯊꯤ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯔꯣꯏ. ꯃꯤ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤ. ꯀꯨꯏꯔꯔꯣꯏ ꯅꯪ ꯖꯦꯜ ꯆꯪꯒꯗꯕ. ꯗꯥ ꯆꯧꯕꯒꯤ ꯃꯈꯨꯠꯇꯅꯦ ꯄ꯭ꯔꯨꯐ ꯂꯩꯕ ꯍꯧꯔꯕꯅꯤ. ꯅꯦꯟꯁꯤꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯄꯨꯟꯁꯤꯕꯗ ꯐꯣꯡꯗꯣꯛꯆꯔꯛꯏ. ꯄꯨꯟꯁꯤꯕ ꯑꯩ ꯉꯁꯤ ꯋꯥ ꯂꯣꯠꯂꯔꯣꯏ. ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ. ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄꯅꯤ. ꯏꯃꯨꯡ ꯑꯅꯤꯁꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯄꯨꯟꯁꯤꯕ ꯉꯛꯅ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯅꯦꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ. ꯑꯗꯨꯒ ꯅꯦꯟꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯄ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯂꯣꯏ. ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯈꯪꯗꯦ. ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞꯀꯨꯝꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯅꯪꯅꯁꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯣ ꯅꯦꯟꯁꯤ.